ꯃꯇꯝꯒꯤ ꯃꯅꯤꯄꯨꯔꯤ ꯋꯥꯔꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯇꯥꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝ ꯃꯨꯠꯅꯥꯏꯗꯕ ꯅꯨꯡꯁꯤꯕ 94 ꯁꯨꯕ ꯇꯥꯡꯀꯛ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯔꯨꯝꯗꯨꯗ ꯑꯃꯨꯛ ꯒꯝ ꯆꯪꯂꯛꯇꯨꯅ ꯁꯥꯎꯅ ꯐꯃꯨꯡꯗꯨꯗ ꯒꯦꯠ ꯐꯝꯊꯩ꯫ ꯍꯥꯟꯅꯒꯤ ꯊꯣꯏꯕꯤꯗꯨꯅꯤ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯤꯅ ꯂꯥꯛꯆꯕ ꯌꯥꯗꯕꯤ, ꯃꯤꯅ ꯍꯦꯟꯖꯤꯟꯕ ꯌꯥꯗꯕꯤ꯫ ꯃꯁꯤꯒꯤ ꯅꯨꯄꯥ ꯐꯪꯗꯕꯤꯁꯦ ꯂꯋꯥꯏꯁꯦ ꯁꯨꯗꯠꯄ ꯁꯔꯣꯏ ꯑꯩꯅ ꯉꯁꯤ ꯏꯅ ꯏꯀꯥꯕꯅꯦ ꯃꯤ ꯑꯣꯈꯥ ꯎꯁꯤꯠꯇꯦ ꯏꯒꯣꯟ ꯆꯞ ꯆꯥꯅ ꯈꯪꯍꯟꯗ꯭ꯔꯗꯤꯅꯦ ꯌꯥꯔꯣꯏꯗꯧꯔꯤ ꯃꯁꯤ꯫ ꯑꯃꯨꯛ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯊꯣꯔꯛꯂꯤ ꯊꯣꯡꯖꯜꯗꯨꯗ ꯑꯔꯅꯥꯞꯀ ꯒꯝ ꯊꯦꯡꯅꯩ꯫ ꯊꯣꯏꯕꯤ ꯁꯥꯎꯅ ꯄꯤꯁꯨꯝ ꯁꯨꯛꯅ ꯍꯟꯗꯣꯛꯀꯣ ꯀꯥꯏꯗꯅꯣ ꯃꯤ ꯐꯨꯔꯨꯒꯦ ꯀꯅꯥꯅꯣ ꯍꯥꯏꯁꯦ ꯅꯪꯅ ꯀꯣꯏꯍꯪ ꯍꯪꯂꯤꯗꯨꯅ ꯀꯩꯒꯤꯅꯣ ꯅꯪꯅ ꯊꯣꯛꯂꯛꯏꯕ꯭ꯔꯥ? ꯑꯔꯅꯥꯞ ꯇꯞꯅ ꯊꯣꯏꯕꯤ ꯌꯥꯔꯦꯁꯦ ꯆꯪꯉꯣ ꯇꯞꯅ ꯋꯥꯔꯤ ꯁꯥꯁꯤ꯫ ꯍꯟꯗꯣꯛꯁꯦ ꯁ꯭ꯋꯥꯏꯗ ꯑꯔꯅꯥꯞꯄꯨ ꯐꯠ ꯏꯟꯊꯣꯔꯛꯂꯤ꯫ ꯑꯔꯅꯥꯞꯁꯨ ꯊꯣꯏꯕꯤꯕꯨ ꯇꯥꯞ ꯐꯥꯏ꯫ ꯊꯣꯡꯗꯣ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯕꯦꯒ ꯑꯗꯨ ꯃꯈꯥꯗ ꯊꯝꯃꯤ꯫ ꯁꯦ ꯁꯥꯎꯔꯅꯨ ꯌꯥꯝꯕꯨꯡ ꯀꯩꯁꯨ ꯇꯧꯗꯦꯕ ꯃꯣꯆꯥꯅ ꯄꯪꯍꯥꯏꯗ ꯍꯥꯏꯖꯜꯂꯤꯅꯤ ꯊꯥꯖꯔꯨꯅꯨꯀꯣ꯫ ꯀꯔꯤ ꯄꯪꯍꯥꯏꯗ ꯍꯥꯏꯔꯤꯅꯤ ꯀꯥꯏꯅꯒ ꯆꯤꯟꯊꯤꯕꯧ ꯑꯣꯏꯗꯕ ꯉꯥꯡꯕ ꯅꯇꯨ ꯀꯣꯏꯔꯒ ꯀꯣꯏꯗꯕ ꯁꯥꯕ ꯅꯠꯇ꯭ꯔꯣ? ꯑꯁ ꯊꯩꯕꯤ ꯌꯥꯝꯕꯨꯡꯅ ꯑꯗꯨꯒꯨꯝꯕ ꯊꯕꯛꯇꯣ ꯇꯧꯔꯝꯒꯅꯤ ꯊꯥꯖꯕ꯭ꯔꯥꯅꯦ? ꯑꯁꯤꯗꯁꯨ ꯃꯤꯒꯤ ꯑꯆꯦꯠ ꯑꯀꯣꯝ ꯌꯦꯡꯕꯤ ꯑꯃꯒ ꯂꯩꯔꯤꯌꯦ꯫ ꯑꯩ ꯄ꯭ꯔꯥꯟꯁꯦ ꯑꯔꯣꯏꯕꯤ ꯆꯥꯛꯂꯦꯗ ꯃꯁꯝꯁꯦ ꯈꯨꯗꯥꯡ ꯌꯦꯠꯂꯒꯅꯦ ꯍꯥꯏꯔꯨꯕꯅ ꯐꯔꯅꯤ ꯑꯁꯤꯗꯤ꯫ ꯊꯣꯏꯕꯤꯗꯣ ꯑꯃꯨꯛꯀꯁꯨ ꯆꯦꯟꯒꯦ ꯇꯧꯏ꯫ ꯍꯟꯗꯛꯁꯨ ꯑꯔꯅꯥꯞꯅ ꯇꯥꯞ ꯐꯥꯈꯤ꯫ ꯈꯨꯠꯁꯦ ꯑꯝꯇ ꯊꯥꯗꯣꯛꯀꯣ ꯑꯩ ꯁꯥꯎꯔꯛꯇ꯭ꯔꯤꯉꯩꯗ꯫ ꯊꯣꯏꯕꯤ ꯌꯥꯔꯤꯃꯤ ꯅꯪꯕꯣ꯫ ꯊꯣꯏꯕꯤ ꯑꯔꯅꯥꯞꯇ ꯑꯣꯟꯁꯤꯟꯗꯨꯅ ꯀꯤꯟꯅ ꯊꯤꯜꯂꯛꯏ꯫ ꯅꯪꯅ ꯐꯥꯔꯤꯁꯦ ꯑꯁꯤꯁꯨ ꯅꯪꯅ ꯀꯣꯏꯔꯤꯔꯣ ꯍꯥ? ꯅꯠꯇꯦ ꯃꯥꯅꯒ ꯌꯨꯝꯁꯤꯗ ꯌꯥꯝ ꯆꯥꯎꯅꯒ ꯂꯩꯁꯜꯂꯤꯁꯦ ꯅꯪꯅ ꯑꯌꯥꯝꯕ ꯄꯤꯔꯤ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯂꯧꯔꯤꯕ ꯅꯠꯇ꯭ꯔꯣ ꯁꯤꯁꯨ? ꯑꯔꯅꯥꯞꯇꯣ ꯈꯪꯄ꯭ꯔꯦ ꯈꯪꯉꯤ꯫ ꯑꯁ ꯑꯣꯟꯊꯣꯛꯄ ꯊꯣꯏꯕꯤ ꯃꯈ꯭ꯋꯥꯡꯒꯗꯨ ꯅꯝꯂꯗꯨꯅ ꯀꯩꯒꯤ ꯑꯣꯟꯊꯣꯛꯄꯅꯣ ꯍꯥ? ꯅꯔꯣꯜ ꯆꯨꯝꯃꯣ ꯁꯨꯝ ꯆꯤꯡꯅꯔꯛꯑꯦ꯫ ꯁꯣꯏꯗ꯭ꯔꯦ ꯑꯁꯤꯒꯤ ꯁꯒꯣꯜ ꯃꯥꯟꯕꯤꯁꯤꯁꯨꯅꯦ ꯅꯪ ꯅꯨꯄꯤ ꯑꯣꯏꯔꯝꯒꯅꯤꯕ ꯑꯩꯉꯣꯟꯗ ꯅꯇꯥ ꯇꯧꯕ ꯁꯣꯏ ꯑꯣꯏꯔꯝꯅꯤꯕ꯫ ꯊꯣꯏꯕꯤ ꯐꯥꯒꯤꯗꯒꯤ ꯌꯥꯝꯕꯨꯡ ꯁꯥꯎꯔꯛꯇꯣꯔꯦꯕꯣ꯫ ꯅꯪꯒꯤ ꯅꯨꯄꯤ ꯑꯣꯏꯕꯩ ꯅꯠꯇ꯭ꯔꯣ ꯃꯥꯅ ꯁꯤꯗ ꯂꯩꯔꯤꯁꯦ ꯍꯥ? ꯏꯃꯨꯡꯁꯤꯒ ꯀꯩ ꯊꯣꯛꯅꯒꯦꯕ? ꯅꯣꯏ ꯃꯌꯥꯝꯅ ꯃꯥꯅ ꯁꯤꯗ ꯂꯩꯕꯗ ꯀꯩꯝꯇ ꯍꯥꯏꯗ꯭ꯔꯤꯁꯤ ꯀꯩꯒꯤꯅꯣ? ꯅꯪꯁꯨꯅꯦ ꯆꯞ ꯃꯥꯟꯅꯩ ꯁꯤꯗꯕꯨ ꯀꯃꯥꯏꯅ ꯆꯤꯡꯅꯔꯣꯏꯗꯣꯏꯅꯣ? ꯃꯍꯥꯁꯪꯒꯥꯟ ꯉꯥꯛꯇꯅꯦ ꯍꯥꯏꯁꯤꯅꯦ꯫ ꯅꯪꯅ ꯆꯤꯡꯅꯕ ꯌꯥꯕ ꯑꯩꯉꯣꯟꯗꯒꯤ ꯀꯔꯤ ꯈꯨꯗꯝ ꯐꯪꯂꯒꯦ ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯁꯥꯎꯔꯤꯗꯨꯕꯣ? ꯅꯪꯅ ꯂꯣꯟꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯃꯥꯏꯅ ꯈꯪꯗꯧꯔꯤꯒꯦ? ꯈꯪꯗꯕ ꯃꯤꯠꯅ ꯎꯕꯁꯨ ꯅꯠꯇꯕꯗꯨꯗ ꯊꯥꯖꯕ ꯊꯝꯒꯅꯨ ꯊꯣꯏꯕꯤ꯫ ꯃꯤꯠꯅ ꯎꯕ ꯉꯥꯏꯌꯨ ꯍꯥꯏꯔꯤꯔꯣ ꯍꯥ? ꯉꯥꯏꯌꯨ ꯍꯥꯏꯔꯕ? ꯂꯣꯟꯅ ꯇꯧꯕ ꯊꯕꯛꯄꯨ ꯃꯤꯃꯥꯡ ꯊꯣꯛꯂꯛꯀꯗ꯭ꯔꯣ? ꯀꯃꯥꯏ ꯃꯤꯠꯅ ꯎꯗꯧꯔꯤꯒꯦ? ꯑꯔꯅꯥꯞ ꯃꯊꯥ ꯁꯥꯔꯞ ꯇꯧꯅ ꯑꯩ ꯑꯣꯐꯤꯁꯇ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯍꯧꯏ ꯏꯁꯦ ꯄꯣꯊꯥꯔꯣ ꯆꯠꯊꯣꯛꯀꯅꯨꯀꯣ꯫ ꯍꯦꯛ ꯆꯠꯈ꯭ꯔꯕ ꯌꯦꯡꯉꯣ ꯅꯪꯅ ꯍꯜꯂꯛꯄꯗ ꯑꯩ ꯂꯩꯔꯝꯗ꯭ꯔꯦ ꯈꯪꯖꯧ꯫ ꯑꯔꯅꯥꯞ ꯃꯊꯥ ꯁꯥꯅ ꯊꯣꯏꯕꯤꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯊꯣꯏꯕꯤ ꯄꯩꯔꯤ ꯀꯟꯅ꯫ ꯌꯥꯝꯕꯨꯡꯁꯦ ꯍꯧꯖꯤꯛ ꯊꯕꯛ ꯌꯥꯝꯅ ꯆꯤꯜꯂꯦ ꯊꯣꯏꯕꯤ ꯃꯊꯥ ꯁꯥꯔꯤꯕꯅꯤ ꯀꯣꯛꯁꯦ ꯄꯣꯊꯥꯕ ꯉꯝꯗ꯭ꯔꯤꯕꯅꯤ ꯅꯪ ꯑꯗꯨꯃꯥꯏꯅ ꯇꯧꯒꯅꯨꯕ꯫ ꯅꯪꯒꯤ ꯊꯕꯛꯀ ꯑꯩꯒ ꯀꯅꯥꯅ ꯍꯦꯟꯅ ꯂꯨꯒꯦ? ꯊꯣꯏꯕꯤ ꯑꯣ ꯊꯕꯛꯅ ꯂꯨꯏ ꯍꯥꯏꯔꯤ ꯅꯠꯇ꯭ꯔꯣ? ꯐꯔꯦ ꯊꯣꯏꯕꯤ ꯊꯣꯡꯗꯨ ꯐꯠ ꯍꯥꯡꯗꯣꯛꯂꯒ ꯂꯥꯎ ꯆꯠꯂꯣ ꯂꯥꯎ ꯑꯩꯒ ꯀꯥꯏꯅꯔꯁꯨ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯊꯨ ꯆꯠꯂꯨ ꯂꯥꯎ꯫ ꯊꯣꯡꯖꯤꯟꯗꯨꯗ ꯃꯆꯤꯟ ꯃꯆꯥꯗꯣ ꯁꯥꯎꯔꯤꯅꯤ ꯍꯥꯏꯅ ꯄꯣꯝꯊꯣꯛꯇꯨꯅ ꯂꯦꯞꯈ꯭ꯔꯦ꯫ ꯑꯔꯅꯥꯞ ꯃꯊꯥ ꯁꯥꯔꯤ ꯊꯦꯝꯐꯝ ꯑꯃ ꯏꯈꯪ ꯈꯪꯗ꯭ꯔꯦ꯫ ꯆꯠꯅꯤ ꯍꯥꯏꯗꯥꯏꯅꯦ ꯀꯩꯗꯧꯔꯤꯒꯦ ꯌꯥꯝ ꯊꯨꯅ ꯆꯠꯂꯨ ꯂꯥꯎ ꯍꯥꯏꯁꯤꯅꯤ꯫ ꯑꯔꯅꯥꯞ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇꯨꯗ ꯒꯝ ꯆꯪꯁꯤꯜꯂꯛꯏ꯫ ꯊꯣꯡꯗꯨ ꯐꯠ ꯂꯣꯛ ꯇꯧꯁꯤꯜꯂꯒ ꯊꯣꯏꯕꯤꯕꯨ ꯐꯠ ꯆꯪꯁꯤꯜꯂꯤ ꯃꯈ꯭ꯋꯥꯡꯗ ꯆꯤꯖꯠ ꯀꯣꯟꯁꯤꯜꯂꯤ꯫ ꯊꯣꯏꯕꯤ ꯈꯪꯄ꯭ꯔꯦ ꯈꯪꯅ ꯃꯃꯤꯠ ꯂꯥꯎꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ꯫ ꯌꯥꯝꯅ ꯑꯇꯞꯄ ꯈꯣꯟꯖꯦꯜꯗ ꯃꯃꯥꯏ ꯈꯖꯤꯛ ꯅꯣꯟꯊꯔꯛꯇꯨꯅ ꯑꯔꯅꯥꯞꯀꯤ ꯄꯨꯟꯁꯤꯗ ꯊꯣꯏꯕꯤꯗꯒꯤ ꯍꯦꯟꯅ ꯃꯔꯨ ꯑꯣꯏꯕ ꯑꯝꯇ ꯂꯩꯇꯦ꯫ ꯊꯣꯏꯕꯤ ꯌꯥꯝꯕꯨꯡꯅ ꯅꯪꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯈꯨꯅꯨꯡꯁꯤ ꯑꯃ ꯇꯧꯏ꯫ ꯍꯧꯖꯤꯛꯇ ꯏꯁꯧ ꯑꯗꯨ ꯀꯟꯅ ꯇꯧꯔꯝꯕ ꯅꯨꯄꯤ ꯃꯆꯥꯗꯨ ꯊꯀꯠꯈꯤꯕꯅ ꯋꯥ ꯉꯥꯡꯕ ꯐꯥꯎꯕ ꯊꯣꯛꯈꯤꯗ꯭ꯔꯤ꯫ ꯅꯨꯄꯥ ꯃꯥꯒꯤ ꯑꯗꯨꯛ ꯅꯨꯡꯁꯤꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡ ꯃꯤꯠꯆꯥꯅꯕ ꯉꯝꯗ꯭ꯔꯤ꯫
ꯌꯥꯝꯕꯨꯡꯕꯨ ꯅꯨꯡꯁꯤꯔꯣꯕ ꯅꯨꯡꯁꯤꯕ ꯉꯝꯈꯤꯔꯣꯏꯗ꯭ꯔꯥ ꯈꯨꯝꯐꯝ ꯈꯪꯗ ꯊꯩꯕꯤ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯂꯤ ꯏꯇꯞ ꯇꯞꯅ ꯑꯁ ꯁꯣꯔ ꯍꯣꯟꯕ ꯋꯥꯏ ꯊꯥꯗꯣꯛ ꯑꯔꯅꯥꯕ ꯍꯦꯟꯅ ꯆꯦꯟꯅ ꯀꯣꯟꯁꯤꯜꯂꯗꯨꯅ ꯑꯩꯕꯨ ꯉꯥꯎꯍꯜꯂꯒ ꯊꯥꯗꯣꯛ ꯍꯥꯏꯔꯣ ꯊꯥꯗꯣꯛꯑꯕ ꯊꯩꯕꯤ ꯊꯥꯗꯣꯛ ꯍꯥꯏꯔꯒ ꯌꯥꯝꯕꯨꯡꯁꯦ ꯁꯨꯛꯅꯨꯡ ꯅꯨꯡꯁꯤꯗꯕ꯭ꯔꯥ ꯈꯪꯗꯦ ꯑꯔꯅꯥꯕ ꯅꯣꯛꯐꯦꯠ ꯇꯧꯔꯗꯨꯅ ꯑꯗꯨꯛ ꯌꯥꯝꯅ ꯈꯝꯕꯟꯕ ꯐꯥꯎꯔꯒ ꯈꯪꯗꯦ ꯍꯥꯏꯔꯤꯕ ꯈꯝꯕꯟꯗꯦ ꯀꯩꯁꯨ ꯈꯝꯕꯟꯗ꯭ꯔꯒ ꯉꯁꯥꯏꯗꯩ ꯁꯥꯎꯔꯤꯗꯅ ꯀꯩꯒꯤ ꯑꯗꯨꯗꯤ ꯅꯪꯅ ꯅꯨꯄꯤ ꯀꯣꯏꯕꯩ ꯑꯩꯅ ꯅꯨꯄꯤ ꯀꯣꯏꯕꯗ ꯅꯪꯅ ꯁꯥꯎꯔꯤꯗꯣ ꯈꯝꯕꯟꯗꯦ ꯍꯥꯏꯕ ꯌꯥꯔꯤꯕ꯭ꯔꯥ ꯊꯩꯕꯤ ꯑꯔꯅꯥꯕꯄꯨ ꯐꯠ ꯏꯟꯊꯣꯛꯂꯗꯨꯅ ꯈꯪꯗꯦ ꯑꯝꯇ ꯀꯩꯝꯇ ꯍꯪꯂꯛꯀꯅꯨꯀꯣ ꯑꯩ ꯁꯥꯎꯔꯤꯕꯅꯤ ꯊꯩꯕꯤꯗꯨ ꯐꯃꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯒꯤꯠ ꯐꯝꯊꯈ꯭ꯔꯤ ꯇꯦꯕꯜ ꯃꯊꯛꯇ ꯂꯩꯔꯤꯕ ꯖꯨꯁ ꯑꯗꯨ ꯇꯥꯞ ꯂꯧꯔꯒ ꯐꯠ ꯊꯛꯆꯤꯜꯂꯤ ꯔꯤꯇꯥꯅ ꯆꯅꯨ ꯐꯤ ꯁꯨꯔꯝꯂꯤꯔꯣ ꯅꯪꯕꯣ ꯍꯣꯏ ꯏꯅꯝꯃ ꯊꯩꯕꯤꯗꯣ ꯀꯩ ꯅꯨꯃꯤꯠꯇ ꯊꯥ ꯐꯥꯗꯣꯏꯅꯣ ꯈꯪꯗꯦꯅꯦ ꯏꯃꯥ ꯍꯣꯏꯅ ꯅꯨꯃꯤꯠ ꯑꯐꯕ ꯑꯃ ꯌꯦꯡꯂꯒ ꯐꯥꯖꯤꯟꯍꯜꯂꯅꯤꯅ ꯍꯥꯏꯕꯅꯤ ꯑꯁ ꯑꯩ ꯃꯥ ꯌꯥꯝ ꯎꯅꯤꯡꯕꯅ ꯉꯥꯎꯔꯕꯅꯦꯕ ꯍꯣꯏꯅꯦ ꯍꯥꯟꯅꯗꯤ ꯅꯕꯥꯅꯤ ꯄꯨꯟꯈ꯭ꯔꯗꯤ ꯄ꯭ꯔꯤꯊꯤꯕꯤ ꯖꯣꯏ ꯇꯧꯒꯦꯗ ꯂꯩꯔꯕꯅꯤꯗꯣ ꯆꯅꯨ ꯋꯥꯈꯜ ꯈꯖꯤꯛ ꯅꯨꯡꯉꯥꯏꯇꯅ ꯍꯧꯖꯤꯛꯇꯤ ꯏꯍꯥꯡ ꯍꯥꯡꯉꯦꯗ ꯀꯩꯝꯇ ꯁꯥꯟꯅꯅꯤꯡꯕꯒ ꯐꯥꯎꯗ꯭ꯔꯦ ꯍꯦꯔꯥ ꯊꯣꯏꯅ ꯈꯟꯖꯤꯜꯂꯨꯅꯨ ꯁꯤꯗꯩꯗꯤ ꯃꯥꯁꯨ ꯇꯣꯏꯅ ꯂꯥꯛꯆꯅꯤꯗ ꯃꯥꯗꯤ ꯑꯩꯈꯣꯏꯒ ꯑꯝꯇ ꯅꯤꯡꯁꯤꯡꯕꯤꯔꯝꯂꯣꯏ ꯈꯪꯉꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯂꯩꯈ꯭ꯔꯕꯅꯤꯅ ꯀꯩꯗꯧꯕꯒꯤ ꯅꯤꯡꯁꯤꯡꯂꯣꯏꯗꯣꯏꯅꯣ ꯃꯥꯅ ꯍꯦꯟꯅ ꯅꯤꯡꯁꯤꯡꯂꯝꯗꯣꯏꯅꯤ ꯑꯩ ꯌꯥꯝ ꯀꯞꯅꯤꯡꯉꯤꯗ ꯍꯩꯃꯥ ꯑꯗꯨꯒꯤꯕꯣ ꯅꯪꯁꯨ ꯇꯣꯏꯅ ꯆꯠꯄ ꯌꯥꯏꯗ ꯍꯌꯦꯡ ꯄꯨꯟꯅ ꯆꯠꯃꯤꯟꯅꯔꯒ ꯂꯣꯏꯔꯦ ꯅꯪꯁꯨ ꯐꯤꯁꯨ ꯍꯧꯔꯣ ꯏꯅꯝꯃꯁꯨ ꯊꯕꯛ ꯑꯃ ꯊꯣꯔꯛꯄꯅꯤ ꯆꯠꯂꯨꯈꯤꯒꯦ ꯏꯅꯝꯃ ꯅꯁꯥ ꯈꯔ ꯅꯨꯡꯉꯥꯏꯔꯕꯣ ꯍꯦꯔꯥ ꯌꯥꯝ ꯀꯟꯅ ꯉꯝꯗꯕ ꯅꯠꯇꯦꯗ ꯆꯅꯨ ꯐꯤ ꯁꯨꯔꯤꯕꯗꯨ ꯈꯣꯏꯖꯪꯗ꯭ꯔꯦ ꯃꯃꯤꯠꯇ ꯊꯩꯕꯤ ꯃꯕꯥꯅꯤꯅ ꯁꯥꯟꯅꯈꯤꯕ ꯀꯌꯥ ꯑꯗꯨ ꯑꯃꯃꯝꯇ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯄꯤꯁꯨ ꯇꯞ ꯇꯞ ꯇꯥꯔꯛꯂꯤ ꯅꯨꯄꯤꯁꯦ ꯌꯥꯝ ꯇꯣꯜꯂꯤꯗ ꯁꯨꯛꯄꯣꯛ ꯄꯣꯛꯇꯕꯅ ꯐꯩ ꯍꯌꯦꯡ ꯏꯆꯥ ꯅꯨꯄꯤꯒ ꯑꯝꯇ ꯄꯣꯛꯂꯣꯏ ꯑꯁꯨꯛ ꯌꯥꯝꯅ ꯆꯥꯛꯄ ꯃꯄꯣꯛꯁꯤꯕꯨ ꯅꯨꯄꯥꯒꯤꯗꯤ ꯂꯨꯍꯣꯡꯂꯁꯨ ꯀꯅꯥꯝ ꯀꯥꯏꯅꯗꯦ ꯅꯨꯄꯤꯗꯤ ꯃꯌꯨꯝ ꯄꯥꯟꯈ꯭ꯔꯗꯤꯅꯦ ꯍꯦꯛꯇ ꯂꯥꯞꯅꯩ ꯆꯅꯨꯗꯨ ꯁꯨꯠ ꯀꯞꯂꯛꯂꯤ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯕꯅꯤ ꯑꯗꯨꯉꯩ ꯃꯇꯝꯒꯤ ꯄꯤꯛꯅ ꯍꯧꯃꯤꯟꯅꯔꯛꯄ ꯅꯨꯡꯁꯤꯕ ꯆꯥꯟꯅꯖꯕ ꯃꯇꯥꯔꯣꯏꯅꯤ ꯅꯨꯄꯤ ꯑꯣꯏꯅ ꯄꯣꯛꯂꯨꯕꯅ ꯂꯥꯞꯅꯕ ꯃꯤꯀꯨꯞ ꯑꯃꯗꯤ ꯂꯥꯛꯀꯅꯨ ꯍꯥꯏꯕ ꯌꯥꯗꯦ ꯑꯀꯟꯕ ꯃꯤꯅꯨꯡꯁꯤ ꯑꯃꯅ ꯄꯨꯟꯁꯤꯒꯤ ꯂꯥꯞꯅꯔꯔꯣꯏꯗꯕꯒꯨꯝ ꯈꯜꯂꯨꯔꯕꯁꯨ ꯃꯇꯝ ꯃꯥꯅ ꯂꯥꯞꯅꯕ ꯃꯤꯀꯨꯞ ꯑꯗꯨꯁꯨ ꯍꯦꯛꯇꯃꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯐꯤ ꯁꯨꯕ ꯂꯣꯏꯔꯒ ꯊꯣꯔꯛꯄꯗ ꯚꯤꯛꯇꯔ ꯒꯥꯔꯤ ꯃꯆꯥꯗ ꯂꯥꯛꯂꯤꯕꯗꯨ ꯎꯕꯗ ꯉꯥꯏꯉꯝꯗꯅ ꯃꯈꯨꯠ ꯈꯠꯂꯗꯨꯅ ꯀꯧꯔꯤ ꯈꯥꯝꯃꯣ ꯑꯝꯇ ꯈꯥꯝꯃꯣ ꯚꯤꯛꯇꯔꯁꯨ ꯒꯥꯔꯤꯗꯨ ꯇꯞꯅ ꯈꯥꯝꯂꯤ ꯀꯩꯗꯧꯔꯦ ꯌꯥꯝꯕꯨꯡꯒꯤ ꯃꯃꯥꯟꯅꯕ ꯅꯠꯇ꯭ꯔꯣ ꯍꯣꯏ ꯑꯩꯈꯣꯏ ꯊꯣꯏꯕꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯅꯨꯡꯉꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯃꯣꯏꯗ ꯑꯗꯨꯝ ꯆꯠꯄ꯭ꯔꯣ ꯆꯠꯂꯗꯤ ꯑꯩꯅ ꯍꯪꯂꯛꯏ ꯅꯠꯇꯝꯃꯨꯀꯣ ꯆꯅꯨꯒꯤ ꯃꯔꯤ ꯃꯔꯤ ꯍꯥꯏꯔꯛꯄ ꯋꯥꯍꯩꯗꯨꯗ ꯚꯤꯛꯇꯔꯗꯣ ꯅꯣꯛꯐꯦꯠ ꯇꯧꯅ ꯅꯨꯡꯉꯥꯏꯔꯤꯕꯅꯤ ꯃꯣꯏꯗ ꯑꯗꯨꯝ ꯇꯣꯏꯅ ꯆꯠꯂꯤ ꯑꯩ ꯇꯝꯃꯒꯦ ꯆꯅꯨꯅ ꯍꯥꯏꯈꯤꯕꯗꯨꯃꯛꯅꯤ ꯚꯤꯛꯇꯔꯅ ꯃꯊꯪ ꯃꯊꯪ ꯈꯨꯝꯂꯛꯂꯤꯕ ꯄꯥꯎꯈꯨꯝ ꯑꯗꯨꯁꯨ ꯌꯥꯝꯕꯨꯡꯅꯗꯤ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯃꯣꯏ ꯃꯃꯥ ꯍꯣꯏꯅꯁꯨ ꯂꯨꯅ ꯇꯧꯕ꯭ꯔꯥ ꯃꯣꯏ ꯃꯄꯥ ꯍꯣꯏꯅꯗꯤ ꯂꯨꯅ ꯇꯧꯗ꯭ꯔꯣ ꯚꯤꯛꯇꯔ ꯑꯃꯨꯛꯁꯨ ꯅꯣꯛꯂꯗꯨꯅ ꯅꯣꯏ ꯌꯥꯝꯕꯨꯡꯅꯁꯨ ꯌꯥꯝ ꯊꯤꯅ ꯂꯨꯅ ꯇꯧꯕꯤꯗ ꯃꯣꯏ ꯃꯃꯥꯅ ꯃꯣꯏ ꯄꯥꯎ ꯍꯣꯏꯅꯁꯨ ꯌꯥꯝ ꯂꯨꯅ ꯇꯧꯕꯤꯕꯅꯤ ꯆꯅꯨꯗꯨ ꯈꯔ ꯍꯔꯥꯎꯅ ꯂꯨꯅꯒ ꯍꯦꯛ ꯇꯧꯔꯝꯗ꯭ꯔꯗꯤꯅꯦ ꯀꯌꯥ ꯅꯥꯇꯩ ꯆꯥꯔꯣꯏ ꯍꯥꯏꯁꯤꯅꯤ ꯅꯪꯁꯨ ꯅꯃꯥꯟꯅꯕꯤꯒꯤ ꯃꯅꯥꯛ ꯅꯛꯅ ꯂꯩꯅꯤꯡꯗ꯭ꯔꯣ ꯇꯣꯏꯅ ꯎꯅꯕ ꯐꯪꯅꯕ ꯂꯩꯅꯤꯡꯉꯦ ꯌꯥꯝꯅ ꯑꯗꯣ ꯀꯃꯥꯏꯅ ꯂꯩꯗꯣꯏꯕ ꯚꯤꯛꯇꯔ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯃꯣꯏ ꯃꯅꯥꯛꯇ ꯂꯨꯍꯣꯡꯂꯗꯤ ꯍꯌꯦꯡꯋꯥꯏ ꯐꯥꯎꯕ ꯅꯛꯅꯔꯦꯗꯅ ꯆꯅꯨꯗꯨ ꯃꯃꯤꯠ ꯂꯥꯎꯊꯣꯛꯂꯗꯨꯅ ꯀꯃꯥꯏꯅ ꯂꯨꯍꯣꯡꯗꯣꯏꯕ ꯑꯩꯗꯤ ꯂꯨꯍꯣꯡꯕꯕꯨ ꯀꯃꯥꯏꯅ ꯍꯣꯡꯅꯒꯦꯅꯦ ꯂꯨꯍꯣꯡꯕ ꯍꯥꯏꯁꯦ ꯏꯊꯟ ꯍꯣꯡ ꯌꯥꯕ꯭ꯔꯣ ꯅꯊꯟꯗ ꯀꯃꯥꯏꯅ ꯍꯣꯡꯗꯧꯔꯤꯅꯣ ꯑꯗꯨꯅꯤ ꯅꯨꯄꯥ ꯑꯃ ꯆꯪꯗ꯭ꯔꯣ ꯀꯣꯛ ꯆꯥꯛꯄ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯍꯣꯏꯅꯦ ꯅꯨꯄꯥ ꯑꯃ ꯆꯪꯗꯣꯏꯅꯦ ꯅꯨꯄꯥꯗꯨꯗꯤ ꯀꯥꯏꯗꯩ ꯀꯣꯠꯂꯨꯗꯣꯏꯕ ꯅꯪꯅꯕꯨ ꯄꯥꯝꯂꯕ ꯀꯩꯕꯣ ꯈꯜꯂꯨ ꯊꯩꯕꯤꯒ ꯂꯥꯞꯅꯤꯡꯗ꯭ꯔꯗꯤ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂꯨ ꯅꯨꯄꯥꯒꯤꯗꯤ ꯀꯩꯝꯇ ꯋꯥꯔꯨꯅꯨꯗ ꯅꯣꯏ ꯌꯥꯝꯕꯨꯡꯒꯨꯝꯕ ꯑꯐꯕ ꯅꯨꯄꯥ ꯌꯥꯝ ꯂꯩꯗ ꯐꯖꯅ ꯈꯜꯂꯒ ꯃꯊꯪ ꯊꯦꯡꯅꯕꯗ ꯍꯥꯏꯔꯣ ꯉꯁꯤꯒꯤꯗꯤ ꯆꯠꯂꯒꯦꯀꯣ ꯚꯤꯛꯇꯔꯗꯨ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯒꯥꯔꯤ ꯊꯧꯈ꯭ꯔꯦ
ꯆꯅꯨ ꯊꯣꯏꯅ ꯈꯟꯖꯜꯂꯨꯕ ꯇꯧꯗꯅ ꯑꯁ ꯑꯁꯨ ꯊꯣꯏꯕꯤꯒꯤ ꯃꯅꯥꯛꯇ ꯅꯛꯅ ꯂꯩꯕꯅ ꯐꯗꯣꯏ ꯃꯥꯜꯂꯦ. ꯃꯥꯅ ꯍꯥꯏꯔꯝꯃꯤꯕ ꯋꯥꯁꯦ ꯈꯟꯅꯕ ꯌꯥꯕ ꯋꯥꯅꯤ. ꯃꯦꯝꯇꯣꯟꯅ ꯏꯕꯦꯝꯃ ꯅꯅꯝꯃꯗꯨꯕꯨ ꯀꯔꯤꯅ ꯆꯥꯅꯤꯡꯒꯗꯕꯅꯣ? ꯃꯥꯅ ꯆꯥꯕ ꯌꯥꯗꯧꯕ ꯑꯃ ꯊꯣꯡꯉꯣꯀꯣ. ꯀꯩꯝꯇ ꯆꯥꯅꯤꯡꯗꯦꯅ ꯍꯥꯏꯔꯛꯄꯅꯤ. ꯃꯣꯔꯣꯛ ꯃꯦꯠꯄꯒ ꯑꯣꯏꯅ ꯆꯥꯒꯦꯅ ꯍꯥꯏꯌꯦ. ꯑꯗꯨꯅ ꯄꯨꯛ ꯊꯟꯕ ꯌꯥꯔꯣꯏꯅꯦ. ꯍꯛꯆꯥꯡ ꯁꯣꯛꯂꯛꯀꯅꯤ ꯇꯧꯔꯤꯁꯦ. ꯇꯥꯆꯧꯅ ꯉꯥ ꯂꯩꯔꯛꯄꯒꯤ ꯂꯩꯌꯦ. ꯑꯁꯤ ꯇꯧꯕꯤꯔꯒꯦ. ꯊꯥꯎ ꯃꯅꯝꯁꯨ ꯇꯥꯅꯤꯡꯗꯦꯅ ꯍꯥꯏꯔꯛꯀꯅꯤꯗꯣ ꯇꯧꯔꯤꯁꯦ. ꯇꯤꯅꯥꯗꯣ ꯏꯟꯁꯥꯡꯗꯣ ꯇꯧꯕ ꯑꯃ ꯈꯪꯗ꯭ꯔꯦ. ꯑꯁ ꯁꯨꯃꯥꯏꯅ ꯇꯧꯕꯁꯦ ꯌꯥꯝ ꯋꯥꯖꯥꯠꯅꯤꯗ. ꯍꯩ ꯃꯇꯝꯅꯅꯤꯅꯦ ꯍꯩ. ꯍꯌꯦꯡꯋꯥꯏ ꯅꯣꯏꯁꯨ ꯆꯞ ꯃꯥꯟꯅꯩ. ꯑꯁ ꯏꯃꯥꯁꯤꯗꯤ. ꯑꯁꯦꯡꯕꯅꯤꯅꯦ. ꯅꯌꯨꯝ ꯄꯥꯟꯗꯅ ꯁꯨꯝ ꯂꯩꯔꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ ꯅꯪ ꯑꯃ? ꯍꯣ ꯄꯥꯜꯂꯔꯣꯏꯌꯦ. ꯌꯨꯝꯁꯤꯗ ꯂꯩꯔꯅꯤ. ꯍꯌꯦꯡ ꯑꯍꯜ ꯑꯣꯏꯔꯛꯂꯒ ꯀꯅꯥꯅ ꯁꯦꯕꯥ ꯇꯧꯕꯤꯗꯣꯔꯦ? ꯇꯥꯆꯧꯒꯤ ꯃꯆꯥꯅ ꯃꯥꯏꯟ ꯇꯧꯖꯁꯅꯤ. ꯑꯗꯨꯒꯤ ꯃꯥꯅ ꯋꯥꯕꯤꯔꯨꯅꯨ. ꯍꯥꯏ ꯇꯥꯅꯤꯡꯗꯦꯀꯣ. ꯅꯅꯦ ꯑꯅꯤꯇꯥꯅ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯍꯥꯏꯕꯅꯤ. ꯑꯗꯨꯗꯣ ꯑꯃꯨꯛꯇꯪ ꯁꯛ ꯈꯪꯅ ꯊꯣꯛꯄ ꯌꯥꯕꯅꯤꯀꯣ. ꯌꯥꯔꯤꯕ ꯏꯃꯥ. ꯑꯗꯩꯗꯤ ꯁꯨꯝ ꯁꯥꯎꯅꯤꯡꯉꯛꯑꯅꯤ ꯑꯩ. ꯍꯩꯃꯥ ꯀꯔꯤ ꯃꯤꯔꯣꯜꯅꯣ ꯃꯁꯤꯕꯣ? ꯑꯇꯩ ꯂꯩꯁꯥꯕꯤꯒ ꯃꯥꯟꯅꯗꯕꯁꯤꯕꯣ? ꯃꯥꯟꯅꯗ꯭ꯔꯦ ꯈꯪꯂꯕ ꯅꯠꯇ꯭ꯔꯣ ꯏꯃꯥꯁꯣ? ꯑꯅꯝ ꯀꯜꯂꯤꯅꯦ. ꯇꯨꯃꯤꯟꯈꯦꯠ ꯂꯩꯇꯦꯕ. ꯏꯍꯦ ꯃꯃꯥ ꯃꯄꯥꯅ ꯀꯔꯝꯅ ꯃꯆꯥꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯏꯆꯥꯏ ꯆꯩꯍꯟꯕ ꯄꯥꯝꯒꯅꯤ? ꯅꯦ ꯇꯥꯅ ꯅꯪꯒꯤ ꯃꯐꯝ ꯈꯪꯅ ꯂꯩꯈꯤꯕꯗꯨꯅ ꯍꯌꯦꯡ ꯁꯤꯔꯕꯁꯨꯅꯦ ꯈꯨꯌꯥꯟꯇꯨꯁꯤꯅ ꯁꯤꯕ ꯉꯝꯒꯗꯧꯔꯤꯕꯅꯤ. ꯍꯥꯏꯅ ꯃꯤꯆꯥꯒꯤꯗꯤꯅꯦ ꯊꯣꯏꯅ ꯋꯥꯔꯨꯗ꯭ꯔꯤ. ꯃꯅꯦꯝ ꯃꯀꯨꯁꯨ ꯍꯦꯟꯗꯣꯛꯅ ꯑꯐꯕ ꯃꯤ ꯑꯣꯏ. ꯃꯄꯨꯔꯣꯏꯕꯁꯨ ꯌꯥꯝꯅ ꯐꯩ. ꯅꯪꯒꯤꯅꯤꯅꯦ ꯏꯃꯥꯅ ꯍꯧꯖꯤꯛ ꯋꯥꯔꯤꯕꯁꯦ. ꯑꯁ ꯏꯃꯥ ꯆꯥꯛꯁꯦ ꯑꯩ ꯑꯝꯇ ꯊꯣꯡꯒꯦꯀꯣ. ꯅꯠꯇ꯭ꯔꯒꯅ ꯏꯃꯥ ꯊꯣꯡꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯑꯩꯗ ꯊꯣꯛꯆꯈ꯭ꯔꯒꯦ. ꯉꯥꯡꯅ ꯁꯥꯟꯅ ꯌꯥꯕ ꯃꯤ ꯅꯠꯇꯦ. ꯑꯔꯅꯥꯕꯁꯨ ꯑꯣꯐꯤꯁ ꯆꯠꯇꯅ ꯇꯣꯛꯂꯦ. ꯑꯗꯨꯕꯨ ꯊꯕꯛ ꯑꯗꯨꯗꯤ ꯂꯦꯞꯇꯦ. ꯂꯦꯞꯇꯣꯞꯇꯨꯗ ꯇꯧꯕ ꯌꯥꯕ ꯃꯊꯧꯁꯤꯡꯗꯣ ꯀꯟꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯤ. ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯌꯥꯆꯪꯕ ꯃꯇꯝ ꯊꯣꯏꯕꯤ ꯅꯣꯡꯃꯇ ꯔꯨꯝꯗ ꯂꯩꯇꯕꯅꯤ. ꯃꯈꯥꯗ ꯁꯥꯟꯇꯤꯅ ꯊꯕꯛ ꯇꯧꯕ ꯑꯗꯨ ꯃꯥꯁꯨ ꯃꯇꯦꯡ ꯄꯥꯡꯕꯤꯕꯅꯤ. ꯇꯧꯕ ꯌꯥꯕ ꯊꯕꯛ ꯃꯤꯒꯤ ꯈꯨꯠ ꯉꯥꯏꯗꯅ ꯇꯧꯕꯅꯤ. ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯨꯡꯊꯤꯜꯗꯒꯤ ꯃꯋꯥ ꯃꯈꯣꯜ ꯇꯥꯈꯤꯗ꯭ꯔꯦ. ꯁꯥꯟꯇꯤ ꯀꯩꯗꯧꯔꯕꯅꯣ ꯈꯜꯂꯤ ꯄꯨꯛꯅꯤꯡꯗ. ꯑꯦꯂꯤꯅꯥꯅ ꯑꯣꯏꯅ ꯁꯥꯟꯇꯤꯒꯤ ꯃꯇꯦꯡꯗꯨ ꯄꯥꯡꯁꯤꯜꯂꯤ. ꯅꯣꯡꯃꯇ ꯃꯇꯦꯡ ꯄꯥꯡꯗꯕ ꯃꯥꯅ ꯉꯁꯤꯗꯤ ꯑꯗꯨꯒꯤ ꯃꯇꯤꯛ ꯊꯕꯛ ꯐꯈ꯭ꯔꯦ. ꯁꯣꯝꯗꯅ ꯊꯣꯏꯕꯤꯗꯣ ꯃꯁꯥ ꯏꯅꯝ ꯅꯝꯕꯗꯒꯤ ꯎꯏꯊꯔꯨꯔꯦ. ꯌꯥꯆꯪꯕ ꯃꯇꯨꯡ ꯃꯃꯤꯠ ꯈꯔ ꯁꯤꯡꯂꯛꯄ ꯃꯇꯝꯗꯨꯗ ꯃꯕꯨꯛ ꯀꯟꯅ ꯅꯥꯔꯛꯏ. ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯄꯒꯨꯝ ꯇꯧꯔꯛꯂꯦ. ꯊꯣꯏꯕꯤ ꯈꯥꯡꯕ ꯋꯥꯔꯛꯂꯦ. ꯃꯄꯤ ꯇꯞ ꯇꯞ ꯇꯥꯔꯛꯂꯦ. ꯃꯁꯥ ꯄꯨꯝꯕ ꯍꯨꯃꯥꯡ ꯀꯥꯡꯈꯠꯂꯛꯂꯦ. ꯑꯔꯅꯥꯕꯁꯨ ꯊꯣꯏꯕꯤꯗꯨ ꯄꯣꯊꯥꯔꯤꯕꯣꯏ ꯈꯟꯕꯅꯤ. ꯃꯥꯒꯤ ꯃꯊꯧꯗ ꯃꯥꯏ ꯑꯣꯟꯁꯤꯟꯈꯤꯕꯅꯤ. ꯊꯣꯏꯕꯤꯁꯨ ꯋꯥ ꯉꯥꯡꯕ ꯉꯝꯂꯛꯇ꯭ꯔꯦ. ꯑꯔꯅꯥꯕꯄꯨ ꯀꯧꯕꯁꯨ ꯃꯥ ꯉꯝꯗ꯭ꯔꯦ. ꯃꯄꯤ ꯇꯞ ꯇꯞ ꯇꯥꯅ ꯑꯔꯅꯥꯕꯇ ꯌꯦꯡꯂꯤ. ꯁꯣꯔ ꯆꯥꯎꯅ ꯆꯥꯎꯅ ꯍꯣꯜꯂꯛꯏ. ꯈꯥꯡꯕ ꯉꯝꯕꯒꯤ ꯄꯥꯡꯒꯜ ꯄꯨꯝꯕꯗꯨ ꯃꯥꯡꯁꯤꯜꯂꯛꯂꯤ. ꯃꯈꯨꯠ ꯑꯗꯨ ꯉꯝꯕꯣꯏ ꯉꯝꯗꯕꯣꯏ ꯊꯥꯡꯒꯠꯇꯨꯅ ꯂꯥꯝꯖꯔꯛꯂꯤ. ꯈꯪꯍꯧꯗꯦ. ꯐꯃꯨꯡꯗꯨꯗꯒꯤ ꯐ꯭ꯂꯣꯔꯗꯨꯗ ꯃꯁꯥ ꯄꯨꯂꯞ ꯍꯥꯏꯊꯔꯛꯏ. ꯑꯔꯅꯥꯕꯁꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯇꯧꯈꯤꯕꯒꯨꯝ ꯃꯤꯆꯤꯅ ꯍꯥꯏꯐꯦꯠ ꯎꯍꯧꯔꯦ. ꯃꯃꯥꯏ ꯏꯐꯠ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯂꯤ. ꯊꯣꯏꯕꯤꯅ ꯐ꯭ꯂꯣꯔꯗꯨꯗ ꯇꯥꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ. ꯌꯥꯝ ꯐꯤꯡꯅ ꯆꯦꯟꯁꯤꯜꯂꯛꯏ. ꯊꯣꯏꯕꯤ ꯊꯣꯏꯕꯤ. ꯊꯣꯏꯕꯤꯒꯤ ꯑꯣꯏꯔꯝꯂꯤꯕ ꯐꯤꯚꯝ ꯑꯗꯨꯗ ꯑꯔꯅꯥꯕ ꯄꯥꯈꯠꯄꯅ ꯃꯁꯥ ꯄꯨꯝꯕꯗꯨ ꯊꯛꯀꯠꯈ꯭ꯔꯦ. ꯍꯨꯃꯥꯡ ꯑꯅꯞꯄꯤ ꯀꯥꯔꯒ ꯃꯄꯤ ꯑꯣꯔꯣ ꯑꯣꯔꯣ ꯇꯥꯅ ꯆꯤꯝꯕꯥꯜ ꯀꯟꯅ ꯆꯤꯛꯇꯨꯅ ꯌꯥꯝ ꯋꯥꯅ ꯆꯩꯅꯥ ꯈꯥꯡꯂꯝꯕ ꯃꯇꯧ ꯑꯗꯨꯗ ꯑꯔꯅꯥꯕ ꯃꯈꯥ ꯇꯥꯅ ꯋꯥ ꯍꯪꯊꯔꯨꯗ꯭ꯔꯤ. ꯊꯣꯏꯕꯤꯕꯨ ꯐꯠ ꯄꯝꯈꯠꯂꯒ ꯌꯥꯝ ꯐꯤꯡꯅ ꯀꯨꯝꯊꯔꯛꯂꯤ. ꯑꯔꯅꯥꯕꯅ ꯐꯤꯡꯅ ꯊꯣꯏꯕꯤꯕꯨ ꯄꯝꯗꯨꯅ ꯀꯨꯝꯊꯔꯛꯄ ꯎꯕꯗ ꯂꯩꯃꯗꯨ ꯁ꯭ꯋꯥꯏ ꯂꯥꯎꯈ꯭ꯔꯦ. ꯍꯥꯏ ꯊꯣꯏꯕ ꯕꯦꯝꯃꯗꯨ ꯀꯩꯗꯧꯔꯦ? ꯁꯥꯟꯇꯤꯁꯨ ꯇꯥꯔꯗꯨꯅ ꯆꯦꯟꯊꯣꯔꯛꯂꯤ. ꯃꯇꯧ ꯑꯗꯨ ꯎꯕꯗ ꯄꯥꯈꯠꯇꯨꯅ ꯕꯦꯝꯃ ꯕꯦꯝꯃ ꯅꯪ ꯀꯩꯗꯧꯔꯒꯦ? ꯑꯦꯂꯤꯅꯥ ꯀꯤꯆꯟꯗꯨꯗ ꯃꯤꯍꯨꯟꯁꯨ ꯑꯔꯩꯈꯩ ꯆꯣꯡꯂꯤ. ꯑꯗꯨꯕꯨ ꯃꯥꯏꯊꯣꯡꯗꯨꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯤ. ꯇꯞꯅ ꯊꯣꯔꯛꯇꯨꯅ ꯈꯖꯤꯛ ꯆꯦꯞꯊꯗꯨꯅ ꯌꯦꯡꯂꯛꯂꯤ. ꯑꯔꯅꯥꯕ ꯀꯅꯥꯝꯇꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯝꯗ ꯌꯥꯝ ꯊꯨꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯆꯠꯈ꯭ꯔꯦ. ꯗꯦꯃꯤꯀꯥꯅ ꯀꯩꯗꯧꯅꯔꯦ? ꯅꯣꯏꯅ ꯏꯄꯥ ꯄꯥꯈꯠꯄꯒꯨꯝ ꯇꯧꯔꯤꯁꯤꯅ? ꯂꯩꯃꯗꯨ ꯀꯞꯂꯤ ꯀꯞꯂꯤ. ꯏꯆꯦꯝꯁꯦ ꯕꯦꯝꯃꯗꯣ
Bema kaidauragene hey. Thoibana doctor pukre. Kaidaurabano khangje. Yam wana uki. James kamdawne. Ayam pakhali bema gi matawdo. Demika su pakhatna. Hai, kadai doctor dan haramge. Kem tharam dine James. Angam talai tabro. Kanam tamadungina kitabra. Demika room da mung chen sinduna yamna thuna pawado mathang piki. Phana thenglabani yum maduda leima Demika amadi santi kari paulak banu haina ngairi. Elina su pakhatpa matawga loinana makhoi marakta phamli. Yum duga mila ke hairambaso Arnab ne yarakti. Kanasu lakanu hairakpana chatpasu ngamdre. Khara thengle matamdo gari thaujalakpa makhol tabaduna phukphuk haugatuna mapan tamna chenthoknarakli. Arnabna Thaibibu phaina pamkhatuna pusilai. Leimana Bema imam kaisu tawdraba ha. Thaibi tapna mamit panglaktuna. Demika na pusinbiro tapna hipthansiko. Arnab Thaibibu makhoigi room da pushinkri. Demika amadi leimaso Thaibigi matung inage tawbaga thamngamna. Imase indonse changuranu. Animag ingangak ninglakli thamngamna. Potharasano hayengoina changbiro. Demika na achoba natini kamai tawino. Kam tawtida tawraroida aisu pothaurage. Thongam samagi room da changkri. Demika nga leimagaso gyan tada changbaso ngamda leptuna lei. Thongam na hairamliba waduna Thaibigi manakta changbaso ngamdri. Arnab Thaibibu tapna hipthali. Asigidi kamda charosiko. Hidakso kamkhrabanina isasu choktaroi. Yam waribra. Thaibi wadi haina mangak khajik hairakli. Arnab Thaibigi makoktuda tapna nanthabirakli. Makhut macha anido yamna nungsina nanbiduna tapna chuppirakli. Mapuraiba moimbagi magi nupidagi phangpham thokpa hak adu Thaibina pimidrabaso. Ma Thaibibu hak adu phangde haina khajikta phangba miraiba thawoindaba sawningba tawde. Mapuraiba moimbagi chap chaba kiradudi magi Thaibidu utpiri. Arnab ki pakhajaba mataw kaya ado Thaibi mayek singna uba phangli. Mabadu yauna ningjay haimaso mayek singna uba phangli. Thaibi tapna ay ngasay do siram dawre. Arnab tawfam khangda khonjal nikna Thaibigi makhut ado jejet paisaladuna. Yambung sorry. Hayeng thaidi sigumamda thawhalar. Yambung lale Thaibi. Yambung lale. Thaibi peri tawaduna. Kay lale haino. Nang buyang simbawat pa na thokpane. Matik jadi. Yambung say matik yam jadi. Konjal only Arnab matawadu uraga Thaibi peri tapna sintharakli mabiso. Yamba. Arnab Thaibi dangak niyanglakli. Asakoi bamatam nongmata Thaibigi chumbaldagi yambung haibawa aisi taba phangkidri. Nongmata mabu yambung haina Thaibina kaurakidri. Mikup sida kapli aduk nungsina yambung haina kaurakpaduda Arnab tawfam khanglakdri. Harangba nungsiba animak amatawina punsinkre. Laye yambung laye kay haininge hayo yambung sida laye. Thaibi tapna Nangai thadokanu ko. Arnab tapna namtharakduna Thaibibu mathada konsilakli. Thadoi. Yambong na hingbaso nanggini. Yambong na sirambaso nanggidamak sigani. Nung sinalaybagduda chupirakli. Mikup asi Arnab ki ponsidadi khwaidagi mamallayba mikup haibada oihanbiri. Mikup kaya namit kaya asigumma mikup asitabo mapumabo Thaunija ngaijakibani. Thaibi Arnab ki makut ado manoina tamna paisalakli. Arnab wangangda Thaibina tawriba ado adumak yari. Haugat ke tawrakli masado. Arnab Thaibibu tapna haugat do na famhali.
Thaimbi Arnabda pukning nungsini yinglai. Tapna Arnabki mamaida makut maja aniduna nan thabiragli. Yamba nang yam pakhatkre. Nang magon ay kam tawdrasidi. Kapsu kapinga saido. Napamande kapagi. Arnab tapna khajikang nokfet tawragli. Nungsiman bagi. Pamuman bagi. Thaibe yambungdi holi ba sorasi ngahakle puri. Ai soron magamludre. Thaimi peri Arnab da khangkon konsilai. Arnab su thaimi bo tapna konsin biragli.